PAODAM mieng tabiribasingbu ahan mamaktada binitana taram noksabagaloyana kurumjari. Hauzik PAODAM asigi maroya pau pijari. Jeliaro United Front ka NSN IM ga nongmai kapna bagi mayokta kunja singna rally jatkre. Khana chauba ibudo wangbren gi maphamda haikalai ka tamkhre. Lining thau lam ahingba meritorious award lanthokpagi thoram pangthokre. Loinana Iran ki revolutionary guard spokesperson Ali Muhammad Naini US amasung Israel ki attack ta hatkre. Mapungai ba Paulo Birasi Tamenglong district ki Toksem subdivision ki Toksem police station na konba new Kaiphandai da ngasi ayuk pung nipan makhairam tarakpada Jeliarong United Front Jet UF amasung NSN IM ki akanba mongda nongmai kapna kre. Nongmai kapna baduna maram oiraga khunja sing mi paina duna saphagada ampham singda lanjena kre hairi. Thaudotuga marilena Kaiphandai village amasung akoibada leiba nupi singna National Highway 37 Kaiphandai da hingsa ki thaudotugi mayokta rally jatkre. Rally aduda saruk yakhiba singna we want peace between two brothers, no fighting between brothers haibagi kholaukya su lauki. Manipur da ing tappa phiba ama lehenabagi pandamda hayeng Chief Minister Yumnam Khemchana Kuki Jogi member singa Guwahati ki mafam amada unagadori. Guwahati da wari sananabagi damak Chief Minister ki Secretary Nelenthang Telena Kuki Jo Council Chairman Helenthang Thangletta haukiba March 13 Cherolama ikre. Cherola duda Chief Minister ga Kuki Jo Council ki member singa unasi haina phongdokli. Mahaki pauzelasi Kuki Jo Council ki member singda su khangan bagaloinana stay asida ing tappa amasung mahusagi phibamda amu hanjilaknaba wari sanasi haina su phongdokli. Marak asida ngasi Imphal gi New Civil Secretariat ta Chief Minister Yumnam Khemchana chair lauduna law and order gi matangda awangba thaki mipham ama pangthokre. Mipham aduda State Chief Secretary PK Goyal DGP Rajiv amasung Security Advisor Kuldeep Singha saruk yaki. Asigumba mipham asi anoba lenga ama laklaba tungda khwaidagi ihan hana phongdokpa mipham oigani. Mipham adugi matangda phangba pauna hai ing tappa phibam hanje handuna Manipur gi mafam punamakta chakhwat thorang paikhanabagi matangda mapung oina khanaki. Lenga ki thabak thoram sing state asigi kasin koya sin mathungna ya state ki awang mathaki security ki team aduda khangan ki hairi. Imphal Dimapur lambi khaktanatana Imphal Ukhrul lambi su kuki singa thatkhibadagi lambi asida lambi chathok chasin tawbada kudong chadabatanatana tangkul kangbuda yamna chauna maisa langna bagi thodok thorakle. Amaromda sina kaithal maikairomda ngarang numit chupa ma RPG yauna kan mamongda nongmai kapna kre. Maikairomdagi phangma pauna hai nongmai kapna bagi thodo leptana thorakpadagi Imphal Ukhrul lambida tangai phadana changdaba yadraba potlam kayamarum numit 13 ni hena lamkhangda panduna leire. Lambi paringa sa seliba truck kayamarum yangang pokpi police station manakta panduna leire. Food Corporation of India madi Indian Oil na singba agency kaya gi truck punamak security gi oiba maramdagi lambi paring asida sen bani lenga na hiramasi gi matangda mathau taba thabak thoram sing lokholaktababu truck driver singna pendaba phongdokhi. Truck ta puriba posai sing nong churakpana maram oiraga amanga ta thoklagadra haina driver kaya marumna nungnangba phongdoknarakhi. Security forces na matik chaba section tharang lokhatkani haina kayarak thajaba pirakkhrabasu Hauzik phawbagi oinadi truck singda kudong thiba nanghandanaba thorang lokhalakpa leite hairi. February 9 da Litan village ki mafam kharada yum mai thabagi thodok thokraba matungda tongan-tongamba kuki organization singna lambi thingkhibana lambi paring asida tangai phadana changdaba yadra posai sing hondon jin toriba truck punamak senba ngamdana lakhi. Jairak asida kuki militant singna Ukhrul district ki Sina Kaithal da RPG yauna aphaba makhal ki khulai sing sinaduna attack chatharakre.
Hokiba Sagolse Numiki, Numidangda, Kuki militants in Amatik Maya Lairaba, RPG Manga Kapsinduna, attacks a Taraki Hairi. Sinakaita Bilas Authority na Pondora Pagimatugina, Narang Nuntil Pungahum de Kuki Masun Nagagi Marakta, Akan Mamong the Kutokna Duna Lagli. Numidang Pungni Panta, the Horaga, Nasi Ayu Angan Bapauba, Kuki militants in Nangahang Kanaraga, no may round Cameron Kapsilaki. Kangpokpi Cycle Maiketele Ramba, Kuki militant Cameron, Sitankatel Tam Nazang Pagi Pau Pangle Haina, Bilas Authority na Pondoraki. Saraga Sida Wunghon Tankul Bilas Kinupisina, Highway Seliba Gari Singda, Mayai Kaba Sinzak Check Tori. Wabagai Longkai Sakut Torang Nupi Loop, Longkai Lairembi Club, Hianglam Wabagai Longkai, Dukandar Association Amadi, Hianglam Wabagai Longkai Stall Bender Association Yapun Mami Pamna, Wabagai Longkai Bazaar Board Pu Boycott Tobaga Iroinana, Board Asigi Tabak Tosil Amata Chatnaroi, Haibagi Warep, Lore Hairi. Warep asi Hokiba, Tenkang Kayarak, Wari Shanaraba Paubada, Bazaar Board Asina Akorbada Lariba Miambu, Pulista Hanjin Koduna Wahanba, Matamanghanba, Maruina, Masa Masana Yana, Signature Toduna Yana Krabawapam Gayabu, Nampuda sign to Honbani Haiduna, Pulista complaint to Sinduna, Miambu Wahanba, Mapam Kayata Koduna, Miam, Charam Talum Kangandaba, Akorbada Lariba Dukandar, Singuyek Nabagum Kanduna, Pahanaba complaint to Sinbana Singba Maram Kayas Tagini, Hairi. Nakalamaromda Sayasi February ani de Yanakiba Waraki Matugina, Sayet Naduna Lariba Bazaar Board member Gi Oigani Hainas Hazilamba, Dukan Miam Sidokre. Kuki Kulai Pibers in Narang Numidam Pungter Rom Tabada, Anal Gibilesip, Sumpi Ngamrung Hatnabo Honaram Bagaloyana Mahakiloina Viparaga Pukre, Taudosi Matanga, Anal Lenrun Tangpina Tadora Pacherolamana Hai, Matam Sangna Awaba Mayok Naduna Laglaba Manipuda, Mato Suna Puru Amagilusingba, Atamana Hatnabo Honaramba Madi, Mahakiloina Vipadana Pukibai Tongasi, Akan Mamong the condemned Tofam Toi. Ing Tapna Lajaba Puru Amada, Kaihobagi Tongas, the Legana, Kanaba Mayang Sang Bagaloyana, Pakriba Nupiadu, Asoyangam Yaudana Tado Hanaba. Marilay na basing na matog taba tabak pakat ibudogi sana sanggagi poron hangdok laga ibudo ibendogi kuya kada macamana basing na tempo kaduna kunggang aduda nada yektaba nungaya pabata pinabiba pagway jengay solhan biba kunjaw laychawa pinabiba punsi nungsangba pinabiba kunggang asa pabata o pinabiyo haiduna miyam na ibudo ibendogi mapamda tawni jaki. Amaromda ibudo harawba tawgalop sandang kongi chairman ka ngamba salayda pokjaba Tongam Tomba Maitena Pondora Kibada, Ta Kudingi no Panba Kudingi, Kana Jawba Ibudo, Wangbran Chandan Kongi Lai Tong Hang Basida, Kanglay Pasa Ladiba Miam Ibudo Pamda, Haikalaka Tambalak Biu Hanasu Apple Dorogli. Sazibu Noma Panbaga Marilena Chahi Yoiba, Lightin, Kurumbagi Taugai Galoinana, Lining Taulam. Meritorious Award Sing Lantopagi Taram Kaino Delaiba, Lam Ahingba Lampakta, Lining to Lam Ahingba Togal Lupna Sinduna, Pangtokre. Taramadu Ayuktagi Horagam Pamkadagi Miam, the Lining to Lam Ahingbagi Masai Golda, Aten Podkatuna Madi, Lighting Kurumki, Loyana Nuntilgi Talakta, Lam Ahingbagi Lampakta, Meritorious Award Sing Yentopagi Taram Chataki. Award Sing Yentopagi Taramada, one came SG MLA Amadi, CLP leader K. Megas Dressinga, Lining to Lama Hingba Togalo Kainogi President W. Homeshore, Oinam SG ex MLA El Radhaki Shore Singha, Kaksing SG ex MLA Y. Surchandra Singha, IAS, YL Katiga editor Hemant Kumar Ningomba, MITC UTC CAU Impalgi coordinator Amadi, PI nodal officer ICR 2OR Professor Thokjong Robindro Singha. UNL की सेक्रेटरी डिफेंस नौरेम रतन एलियस लोया सोशल एक्टिविस्ट लमयान बाई इपू केएसए प्रेसिडेंट सेराम हेमजित देसांग की प्रेसिडेंट ओइनाम रोमेश एम्स की प्रेसिडेंट लोंगजम थोंगलेन मैतेन मरुइबा मिथुंगलेन सिंह ओइना सरुक याखी थौरंग की मनुंग चन्ना पंचायत लेवल ISSLC एग्जाम 2025 की मनासिंग नंबोल एसी की मनुंग चन्ना लेवल स्कूल सिंगदा तंबा लमदम अदोंगी महिरो यांखनी थोई इंटरनेशनल अमदी नेशनल लेवल के स्पोर्ट्स सानरोई तरुक अमदी एक्सेलेंस अवार्ड ओइना डॉक्टर ऑफ फिलोसॉफी डिग्री 2026 की मना डॉक्टर नामेराकपम प्रमोदा खुसिनकी
59 Mountain Brigade Lokoipat Bisnupurgi Brigade Sasin Mahadiki Biang Makada Ningthokong Higher Secondary School da Integrated Multi Speciality Camp ama pangthokre